Ayuk anganbani. Keso amadi ahan ani amaga punna. Mamaw nupi ahan oigadawriba bidiyagi mayumda. Luhongbagi wa hainaba chatnaba haina keso su imungda loisili. Laima. Mapurayba na loisilibado masu mating pangsinbiduna. Samkhya. Horen luhongbado thusi hairaklabadi adum yabidoiro. Hanglakliba wahangdo keso dressing table gi mixel mamangdo da yengduna khumlei. Yaba tabane. Nupi mayumna hairbanina. Aidi hantak matangsi ikaibana. Tangai fadabadagi tawribane. Sukpam pamdi haisinaidi. Hoi, andubu kaibi upai leido samkhya. Aduna baisu tawridana. Sidagi hena hairanu haisini. Hoi ba samkhya haizeru. Tangai fadaba sekhak tawbiyo. Adubu aidi aigi imogdo onthokna nuksizakri. Siza, nang matoinara. Samkhya ai kaisu haizadeko. Asumna noklamduna leima chatki kesosu magi nupina chakhibaduna yengduna mathanta su solhauri. Ai na pamdrisiga mana tawrisiga. Ai isa atombasidi chophanbe yade. Asumna mathanta solhauduna mana chatkadabado loiraga thogli. Sumangduda driver sawbana garido teithok tuna leiri. Tanjaduda gate romdagi hal ani su sangli. Laima mapanda tholakpada laklibadu ubada harau harau tada hoi lakpire kakhatpiro asumna laimana haibada ahal aniduso mangolda thariba sofa singduda phamli laima harau wari sari samkhya su thogla ani tada hoi cha glass amamamta thakisi phambiramu asi haiduna imungda onsinduna sangki keso su imungdagi tholakpada mangolda maga chatminagadaba singdu leirambada Chalasi. Family banapa ani dusu hoi haiduna hawali. Tanja adu da laima cha glass ani ga thoglai adubu moina chattogi tawrambaduda cha se thakbi khuo. Laima na hairakliba du tabada chatke tawramba ani dusu yenglei. Keso so adu mangai magi loina bida yenglei. Matawdu da keso na cha se thakisi adu ga chalasi. Keso gi wada da nupa ani duna yani thaklaroi. Horen halaglaga pau nungaiba purakpado oina thaklagi. Hairiba waduda laimana phareta tada adum haina tawrasi. Keso su waduda haisilei adudi chanaba tawrasi. Asumna driver tawbana garido thauduna keso amadi nupa ani du supunna tonglaga thaudoki. Laimasu makhoina chatkrimadu midyang phamdagi laptriba phawba yengduna leihawi. Tanja chana masanupa ahansu mapan tholaktuna mamana yenglibadu ubada laknare. Kainoima aduk thawaitana yenghoridubo nate hanu thangda romance ka tongneiraba abungnabani. Machana hairibadu tabada laimasu onthoraktuna chehelei. Hai hanu thangsida karaidaino ha hauji imo udurakansida ngausinanu. Ngangdana changki. Lucas to mamagi matawduda lakna inari. Kana imong no haisa. Hai taning deko chalo. Adui saruk na naw nupa do haudu uso. Nasan sulak ni haibani. Nga ga do amta lawrulo. Hoi ba ima. Ado kana gi imong no ba. Ho aigi imong ne aigi imaw. Nungsibro. Masi khai le rin he yuksida. Ai bo namana ba do mangai rin he. Nungsibra ba ima. Ho nungsiye. Ado ima. Babung di kay hairige. Masana harau leirambadagi ituk thana hanglakliba wahay aduda laima machagi thamoy khangbi oibana noi babungi bu kai haini ima leisidi imaudu masaksu nungsi ima di nungsi khregon thokna ingna marol amata piba isadi heikhre imau thiba mamagi wahay duda Lucas tukharamba khara phaduna asengbrima hoi mama masana wari saringe adunda tungdagi khon kalap wawropna Kanano nungshiridubo? Masa tongba na tungdagi hairaklibadu tabada mama masu onthori. Hai, masi masu amuk. Chalo. Dining table da ne phamam. Ima ne noigi sanggom puraklagi. Asawba, nanaw paga phamlam. Luhen mama gi wadu da makhatai. Kaino ima? Ai heklakbaga wari ga tokhine. Ihe ngang da namuk leire. School thengkhrani ni atomba. Ho ado kanano ba nungshiribo? Ho na tay ma oidawdo imana nungsi haibani kaidawrage do. Tawno ima. Namaw nupi handa khag loina nungsigano.
Hayang ko na namawa tumbilak padaso nungsinaba khara khauko. Hai, masidi yare chalo. Nase so lakani haibani khai le re amu. Yare haisini koi mai de. Ngang dana dining table lairiba athomda chatki. Ngasai sanariba warido Lukasu makuta apple ama pairaga chik tuna nokmi taribani dining table aduda famlaga aduga amo manau pana dining table duda famlarabada hairi adomba nangi so kota ga kalhoriro mayambagi waduda luhen hoi yambungso khangna kanwiya ponte aigi so matam wali kalu nangi de yumse hoiraga pukhibi oidanaba amu hauniko mayambagi wadu masum bhaptai maramdi julibu mapana magini haina hainaraga leiba oibana julibu mayamba mamana khoidadi haina su khangbanani oiro aigi so yum leima oidini yes yengsi adomba hayeng kanana hengedo imagi mamauda hoya yambungso Masin manawna wari sarido leima sangong glass fong saba aniga bread ka butter dairaba aniga lafoi aniga tray da haplaga puraktuna dining table da thamlaga se charo imane chak mai thagalagi noi thengkini ko ngangna dana leiranu masin manawna wari sarido leima sangong glass fong saba aniga bread da butter dairaba aniga lafoi aniga tray da haplaga puraktuna dining table adu da thamlaga se charo Imane chak mai thagalagi noi thengkini ko ngangna dana leiranu hoi baima asumna mamana piri ba breakfast to makhoi su sari asomdana keso amadi ahan ani do ibeni gi mangol da phamlare ahan amana hana wa do haudei sumdo bani luhong basibu kamai tawsige hanglekli ba wahang adu da ibeni su tapna ingna khumle ahigidi luhong basi thujin ba oina pamle Maramdi isasi kuina su thamningre aduna yaragadi ibungo duna sangringai sida hongnaba kari kaige hairiba sibu hairakli ba wadu da ke sona isani be ma hoina pamlabanina hongnaba namit afabadu lepla singa sima kesogi wadu ahan amana sumateng pangsili ai gi din pa mayum haidu oirabanina kaisu ahen badi haijaningde isani be ma hoina thujinna ba hairabanina Ekoi gidi yazari. Wahai singa du tabada ibini su thamoida harausei ki sona mu hairei. Ngasi mak kuthi yengnaba mama hoi horen thajaraklake. Ibini su harau khumlei. Hoi yam tongai jare. Asunna ke so hoi su bhakti ama tarumduna hanki. Leimasu mapure babu halakpa ngairambani mangol duda adubu thongalda majan pi sanglakpadu ubada harau kaurei. La edana isa suwa lao maitai khoigi inat ki phi rani manau duna sari oina set liba mapa nai ba phane hek yeng bada ing law bani mai thongsu leiriba mabung amadi maupan pan heloi nupi ama oibada phiba muti chabini mahaksu makhutta chahi taret ki masanupa angang dumasu makhut samduna sangli lao isu se udaba kuireda Asi haina masunupa do pamkhatpi laija sumamadi yengduna Ima ai office ta ngakta yewdaba yadre angangse imagi nakta thamlamage yumda inem pokso osob ama chatkiba aduna pharak tare haima hoi thamlamo isuga leithoke chalo chatho uroso hoi ado babung hai laktriye ngairamini imasu o harima Ado ay horen pung amamukti tarapayay ko. Chak sana ba tawbani ni tawrisya? Ihani ima ay di halaga zarage. Yambung chaw hoy atong hoy dilay ba na tro? No yambung chaw dilay ye. Napa di school thoki da ngay di. Oh, ay siya sa lukige ima. Nang bugari ga udi. Thonggan dalay hawre. Mo di. Oh, chalo. Asumna laija su machanabada amutang nungsina khazaida su piramduna magi thabukdu satki leima masudubu pamduna imungda sanglei Lucas magi kadagi kumtharakpada mamana machanubigi machanaba pamnaga sanglakpa ubada ima ekhoi chanlabo la ame mado office taba yadre haidana sakri o asi haina angangduda onsinduna abung oside yam chawramedana lao mangman pamgi
Asi haina mamadagi angang du lawi. Angang du su mabuk marata pa oibana amana laurasu mama leite haina kapibaga oide hena dum harauna leiri. Amarom dana class manung da luhen ilsibu udabaduda wakhanda sukhali. Koino ngasidi kaidorozano natragana masi luhongbagi laktrizala. Hera ai faudalai mana mo lairiga tamninga moi masi luhongbagi namada skunga lepkreba luhongbu matam phau leptribase. Asumna wakhanda sukhali ngai tanja kaizaba Borisna kanai wakhalna mangiduna luhen mamit pairap yenglaktuna noi natugi tarun pa adudi henjinarisi taningde kaino ba nangi se adui saru nangi heroine do senogadro kari ge dima senadoiba hausiktani wakhanda mabu khalambado adubu mamana bana haye isida aina mabu khande kari hoidana khanni haina takningbagum khumli ho ngasai class 9 ka bangang nupa ma Ricky hai bor male aduna yam hangkhimni kari ge duna o propose tawna ba no heroine do nangna mita thirasu ategi mina di phajeye adugi chalo he kaida phajage usi angauba chawhenda buduba ho nangna usi ngau hairasu chawhendi hairasu mina lawjakhini nang ko na atopa hawdong usi seng khrena kapchani ko kari widana kaptoi noina yare taning re hawdong ai hawdong kaina asi haina matawgi ngaksam do makhutna konsilaga meli thadoni chandala banangba ani duna tawrido Jamesu hauraba noeni ge abda thado habani menangba ayya luhen sa thadok tuna pet pe nganglakano hari siramni da hairano nangsu hai nang khangpote asumna ngangna class do hauki jet khriba gari do lakladuna mathon ahumgi konungumna ningthizana khusenggi leitengna sari bayumdugi sumangduda khamlarabada keso amadi ahan anido gari dudagi kumtharaktuna mangolgi fampham leiribaduda sangsinduna phammi manungda leima amadi lukasu gari lakhibagi makhonda tabada mapan thokli mapurebana halaklambaduda sangsinduna samkhyawai haledana aisa puthok sarake phambiram khukatada asi hairamduna leima changki lukasu angang du pamduna kari haina ba haina masu taaduna lepli ahan aniduna da kesona onsinduna ngakta phambiramko ai dress amuk tu honglukhi chaga thakisi hoi asumna kesosu sangki leima sa glass ahum puthoraktuna phamliba sing adugi mamangda leiriba table du da thamduna tada cha se paisi kesosu dress honglaga tholaktuna phamlaga cha paibiyo kesosu sadu thakpa hawi leimasu machana leplibadu ubada asauba sida phamulaune angang duga warani lukasu mamana hairabada phamli ahan ani dusu lukasna pamliba angang duda yengduna kanagi masano ne onthokna nusie dei suside tada aigi isa nupidugi masani ihe chawri dei suside chawrabani tada Nungsi ibana suloirabani magul leikrina susi asumna sadu thakpa loisilabada ibungo eikhoi su salukhige noi luhongbagi wari do sanaroko ibema tada hoi su salukhige hoi tada ahan ani do su sakhrabada leimana mapure patawa sinduna samkhya kai hainaraklagi horen mama noi nupi khra chalaga kuthiyem ibungo na sangdringeda luhongna ba hairapani kesogi wandu tabada leimasu harau hoi samkhya is nungaireda Lucas di mapagi waduda mathamoida hena magi nuksiba helakli keso ateiwa makhata dana machana pan pamliba masududa osinduna masu law pupu bongge asi haina lawduna mana amupam hawi Lukasu angang do piramduna imungda sangki leimasu imungda harau horendi satnaba haina imungda sangki break matamduda luhen hoi party do cantinda achapasa si haina phamlaga leiringai Juli mata ani do sangsilaktuna lo asapachari ro hanglakli bada tabada Lucas khuningdana Juli do acting henjinduna aigi so sapam teleiramo Hairakli bado tabada Boris ka James ka de taningdabada loiduna sirol tawni nate
ꯑꯁꯤꯕꯨ ꯄꯛꯏ ꯀꯩꯅ ꯇꯧꯖꯩꯔ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯍꯤꯔꯣ ꯗꯤꯃꯥꯟꯗ ꯍꯤꯔꯣꯗꯤ ꯅꯠꯇꯕꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯗ ꯍꯩꯅꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯗꯤ ꯑꯆꯥꯄꯣꯠ ꯆꯥꯒꯤ ꯂꯥꯛꯆꯕꯁꯦ ꯄꯨꯛꯀ ꯂꯣꯏꯅ ꯍꯟꯗꯣꯔꯛꯇꯣꯔꯦ ꯄꯛꯇꯝ ꯅꯥꯔꯦ ꯑꯁꯦꯡꯕ ꯃꯃꯥꯟꯅꯕꯤꯅꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯄꯛꯇꯕ ꯉꯥꯛꯇ ꯄꯨꯜꯂꯤ ꯑꯅꯤꯗꯨꯅ ꯃꯨꯔꯨꯝ ꯁꯣꯟꯅꯔꯤꯉꯩ ꯀꯔꯤ ꯍꯥꯏꯅꯈ꯭ꯔꯕꯅꯣꯒ ꯇꯥꯍꯧꯗ ꯌꯦꯡꯂꯛꯄꯗ ꯖꯨꯂꯤꯅ ꯁꯥꯎꯔꯤ ꯆꯠꯈ꯭ꯔꯤꯕꯗꯨ ꯎꯕꯗ ꯂꯨꯍꯦꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯍꯥꯏꯔꯦ ꯅꯪꯅ ꯀꯩꯅꯣ ꯇꯥꯍꯧꯗ꯭ꯔꯕꯣ ꯇꯥꯍꯧꯗ꯭ꯔꯦꯅꯦ ꯑꯩꯈꯣꯏꯗꯤ ꯍꯩꯅꯗꯦꯅ ꯍꯟꯗꯣꯛꯀꯦ ꯇꯧꯔꯤꯉꯩꯗ ꯑꯁ ꯍꯩꯅꯗꯦ ꯆꯠꯂꯝꯗꯥꯏꯁꯤꯗ ꯑꯣ ꯅꯪꯒꯤ ꯑꯁꯤꯅ ꯍꯦꯟꯅ ꯍꯩꯅꯗ꯭ꯔꯦ ꯌꯥꯔꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯋꯦꯇꯔꯅ ꯆꯧ ꯄ꯭ꯂꯦꯠꯇꯨꯒ ꯀꯣꯐꯤ 3ꯒ ꯊꯝꯂꯝꯃꯒ ꯆꯠꯈꯤ ꯆꯥꯔꯁꯤ ꯂꯥꯝꯃꯦ ꯊꯝꯂꯤꯕ ꯑꯆꯥꯄꯣꯠꯇꯨ ꯆꯥꯍꯧꯔꯤ ꯃꯣꯏꯁꯨ ꯑꯗꯨꯒ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯄꯥꯛꯇꯨꯗꯅ ꯖꯨꯂꯤ ꯁꯥꯎꯅ ꯑꯩꯅ ꯍꯥꯏꯗꯤ ꯑꯩ ꯉꯁꯤꯗꯤ ꯄꯩꯁꯥꯗꯣ ꯌꯥꯎꯗ꯭ꯔꯦꯅ ꯇꯧꯕꯅꯦꯕ ꯃꯥꯒꯤ ꯃꯇꯥ ꯑꯅꯤꯗꯨꯁꯨ ꯍꯪꯂꯛꯏ ꯂꯨꯍꯦꯟꯒꯤ ꯀꯥꯛꯄꯁꯤꯗꯤ ꯍꯟꯗꯦꯅꯦꯀꯣ ꯅꯪ ꯑꯣꯏꯔꯁꯨ ꯍꯥꯏꯔꯛꯏꯕ ꯋꯥꯗꯨꯗ ꯖꯨꯂꯤ ꯁꯥꯎꯔꯝꯕꯗꯨ ꯇꯣꯛꯂꯒ ꯑꯣꯟꯊꯣꯛꯇꯨꯅ ꯅꯠꯇꯦꯗ ꯑꯗꯨꯕꯨꯗꯤ ꯀꯩꯁꯨ ꯁꯛꯇꯤ ꯀꯥꯛꯇꯕꯅꯤ ꯑꯩꯉꯣꯟꯗꯗꯤ ꯃꯤ ꯑꯇꯩꯒꯨꯝꯅ ꯇꯧꯗꯕꯅꯤ ꯑꯗꯣ ꯉꯁꯤꯒꯤꯁꯤꯗꯤ ꯃꯥꯁꯨ ꯄꯩꯁꯥ ꯌꯥꯎꯔꯝꯗꯧ ꯃꯥꯟꯗꯤ ꯄꯥꯛꯅ ꯑꯗꯨꯒꯤ ꯑꯣꯏꯔꯝꯅꯤ ꯑꯣ ꯖꯨꯂꯤꯅ ꯍꯥꯏꯔꯤꯈꯩ ꯊꯥꯖꯕ ꯃꯇꯥꯡ ꯉꯥꯛꯇ ꯑꯣꯏꯕꯅ ꯀꯔꯤꯁꯨ ꯍꯦꯟꯅ ꯋꯥꯗꯤ ꯍꯥꯏꯔꯨꯗ꯭ꯔꯦ ꯂꯩꯃ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯆꯟꯅꯨꯄꯤ ꯑꯅꯤꯒ ꯂꯥꯛꯇꯨꯅ ꯏꯕꯦꯅꯤꯒ ꯇꯧꯗꯨꯅ ꯀꯨꯊꯤ ꯌꯦꯡꯂꯨꯔꯕ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯕꯤꯗ ꯆꯥꯅꯕ ꯅꯨꯃꯤꯠ ꯌꯦꯡꯕꯗ ꯂꯥꯛꯂꯤꯕ ꯁꯟꯗꯦ ꯑꯁꯤꯅ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯑꯅꯤꯃꯛꯀꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯦ ꯍꯥꯏꯅ ꯍꯣꯡꯅꯕ ꯍꯥꯏꯅꯗꯨꯅ ꯃꯇꯝ ꯂꯦꯞꯅꯔꯗꯨꯅ ꯏꯃꯨꯡ ꯑꯅꯤꯃꯛ ꯂꯨꯍꯣꯡꯕꯒꯤ ꯏꯔꯥꯡ ꯂꯥꯡꯂꯤ ꯂꯨꯀꯥꯁ ꯕꯣꯔꯤꯁ ꯖꯦꯝꯁ ꯍꯣꯏꯁꯨ ꯁ꯭ꯀꯨꯜꯒ ꯆꯠꯇꯈꯩ ꯃꯌꯥꯝꯕꯨ ꯂꯨꯍꯣꯡꯕꯒꯤ ꯆꯦꯟꯗꯨꯅ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯜꯂꯤ ꯏꯜꯁꯤꯁꯨ ꯃꯆꯦꯒꯤ ꯂꯨꯍꯣꯡꯕꯒꯤ ꯆꯤꯟꯕꯅ ꯁ꯭ꯀꯨꯜ ꯂꯦꯞꯅꯗꯨꯅ ꯂꯩꯔꯤ ꯍꯩꯖꯤꯡꯄꯣꯠ ꯍꯌꯦꯡꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ ꯏꯜꯁꯤ ꯐꯣꯟꯗ ꯃꯇꯥ ꯑꯅꯤꯒ ꯋꯥꯔꯤ ꯁꯥꯔꯤ ꯍꯌꯦꯡ ꯉꯟꯇꯥꯅ ꯂꯥꯛꯎꯀꯣ ꯍꯣꯏ ꯂꯥꯛꯑꯗꯕꯅꯦ ꯑꯩꯈꯣꯏꯁꯨ ꯅꯣꯏꯗ ꯑꯣꯏꯅ ꯂꯦꯛꯑꯗꯕꯅꯦ ꯌꯨꯝꯗ ꯍꯥꯏꯅꯔꯦ ꯂꯣꯏꯅ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯄꯨꯟꯅ ꯁ꯭ꯀꯨꯜ ꯀꯥꯔꯁꯦ ꯃꯟꯗꯦꯗꯒꯤ ꯁ꯭ꯄꯣꯔꯠꯁꯨ ꯇꯧꯔꯅꯤ ꯁꯟꯗꯦꯗꯒꯤ ꯍꯧꯅꯤ ꯍꯥꯏꯈꯤꯕꯅꯦ ꯑꯩꯈꯣꯏ ꯁ꯭ꯄꯣꯔꯠꯁꯇꯣ ꯂꯨꯍꯣꯡꯕꯒꯤ ꯑꯩꯈꯣꯏꯗꯤ ꯁ꯭ꯄꯣꯔꯠꯁꯇꯤ ꯍꯧꯕ ꯅꯨꯃꯤꯠꯇ ꯌꯥꯔꯔꯣꯏꯅꯦ ꯌꯥꯎꯕ ꯑꯗꯨꯕꯨꯗꯤ ꯑꯗꯣ ꯍꯌꯦꯡ ꯉꯟꯇꯥꯅ ꯂꯥꯛꯑꯣ ꯍꯥꯏꯕ ꯐꯔꯦ ꯊꯝꯂꯒꯦ ꯑꯩ ꯕꯦꯂꯦꯟꯁꯀ ꯂꯣꯏꯗꯣꯏꯅꯤ ꯉꯁꯤ ꯉꯥꯏꯍꯥꯛꯇ ꯌꯦꯡꯍꯧꯒꯦ ꯗ꯭ꯔꯃꯥ ꯅꯠꯇ꯭ꯔꯗꯤ ꯂꯣꯏꯈ꯭ꯔꯅꯤ ꯍꯣꯏ ꯌꯦꯡꯍꯧꯔꯣ ꯏꯕꯦꯝꯃ ꯊꯝꯃꯦꯀꯣ ꯑꯁꯨꯝꯅ ꯀꯣꯜꯗꯨ ꯊꯝꯅꯈꯤ ꯄꯨꯡꯗꯤ ꯐꯅ ꯊꯦꯡꯂꯦ ꯑꯍꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅ ꯀꯣꯟꯕꯤꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯗꯣꯜ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖ ꯃꯍꯥꯛꯁꯨ ꯃꯁꯦꯛ ꯃꯉꯥꯜ ꯅꯥꯏꯅ ꯊꯣꯛꯂꯤꯕꯗꯨ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯖꯔꯤ ꯕꯤꯗꯤꯌꯥꯁꯨ ꯏꯜꯁꯤꯁꯨ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯊꯣꯛꯂꯛꯇꯨꯅ ꯆꯦ ꯃꯅꯥꯎꯄꯤꯅ ꯀꯧꯔꯛꯄ ꯇꯥꯕꯗ ꯕꯤꯗꯤꯌꯥ ꯑꯣꯟꯊꯣꯔꯛꯏ ꯏꯜꯁꯤ ꯃꯆꯦꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯥꯁꯨ ꯃꯥꯡꯒꯣꯜ ꯙꯔꯤꯗꯨꯗ ꯐꯝꯊꯔꯛꯇꯨꯅ ꯆꯦ ꯀꯩꯗꯧꯔꯒꯦ ꯆꯦ ꯌꯥꯏ ꯊꯥꯖꯁꯦ ꯐꯖꯗ꯭ꯔꯥ ꯐꯖꯩ ꯃꯁꯛꯁꯦ ꯀꯨꯏꯔꯔꯣꯏꯀꯣ ꯌꯨꯝꯐꯝ ꯑꯁꯦ ꯊꯥꯗꯣꯛꯀꯗꯕ ꯆꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ ꯆꯦ ꯌꯥꯏ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯁꯦ ꯁꯤꯒꯨꯝꯕ ꯃꯇꯝ ꯂꯥꯛꯄꯗ ꯋꯥꯔꯤꯁꯦ ꯋꯥꯗꯅꯕ ꯂꯥꯛꯇ꯭ꯔꯗꯤ ꯐꯅꯤꯀꯣ ꯆꯦ ꯑꯗꯨꯝꯅ ꯍꯥꯏꯅꯣ ꯑꯩꯈꯣꯏꯁꯦ ꯅꯨꯄꯤ ꯑꯣꯏꯕꯤꯗ ꯄꯣꯛꯂꯨꯕꯅꯤꯅ ꯇꯧꯐꯗ꯭ꯔꯕ ꯊꯧꯗꯥꯡꯅꯤ ꯆꯦ ꯌꯥꯏ ꯅꯪ ꯏꯃꯥꯒ ꯅꯥꯎꯒꯁꯤ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ ꯉꯥꯎꯁꯤꯟꯅꯅꯨꯀꯣ ꯆꯦ ꯆꯠꯈ꯭ꯔꯁꯨ ꯏꯅꯥꯎꯒꯤ ꯃꯒꯨꯟ ꯏꯆꯦꯅ ꯈꯪꯉꯤ ꯑꯗꯨꯅ ꯅꯪ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯌꯨꯀꯣ ꯆꯦ ꯑꯩ ꯉꯁꯤꯗꯒꯤ ꯆꯦꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯜꯂꯒꯦ ꯑꯩ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯗꯨꯅ ꯏꯃꯥꯒ ꯅꯥꯎꯒꯁꯦ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯀꯣꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯩ ꯏꯜꯁꯤ ꯃꯁꯤꯕꯨ ꯀꯣꯟꯕ ꯊꯥꯗꯣꯛꯂꯒ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ ꯆꯦ ꯑꯗꯣ ꯏꯇꯩꯗꯨ ꯐꯕ꯭ꯔꯥ ꯕꯤꯗꯤꯌꯥꯁꯨ ꯃꯅꯥꯎꯄꯤꯒꯤ ꯋꯥꯗꯨꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯕ ꯇꯣꯛꯇꯨꯅ ꯃꯄꯤꯗꯨ ꯃꯥꯁꯨ ꯇꯩꯊꯣꯛꯇꯨꯅ ꯐꯩꯌꯦ ꯍꯌꯦꯡꯋꯥꯏ ꯆꯦꯕꯨ ꯂꯨꯅ ꯇꯧꯕꯤꯒꯗ꯭ꯔꯥ ꯇꯧꯗꯣꯏꯗꯤ ꯃꯥꯜꯂꯤ ꯇꯧꯗꯣꯏ ꯑꯣꯏꯔꯝꯅꯤ ꯏꯇꯩꯗꯣ ꯃꯤ ꯌꯥꯝ ꯐꯕ ꯃꯥꯜꯂꯤ ꯎꯕꯗ ꯐꯩꯌꯦ ꯃꯤꯒꯤ ꯑꯋꯥꯕ ꯌꯥꯝꯅ ꯎꯕꯤ ꯃꯤꯒꯤ ꯊꯃꯣꯏ ꯃꯁꯛ ꯐꯖꯅ ꯈꯪꯉꯤ ꯑꯣ ꯑꯗꯣ ꯃꯣꯏꯒꯤ ꯃꯅꯥꯎꯄꯥꯗꯤ ꯈꯔ ꯃꯁꯤꯡ ꯐꯠꯇꯦ ꯁꯥꯎꯒꯜꯂꯤ ꯑꯇꯩꯗꯤ ꯀꯩꯁꯨ ꯐꯠꯇꯕ ꯇꯧꯗꯦꯗ ꯑꯩꯅ ꯈꯟꯕꯗ ꯐꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯝ ꯑꯣ ꯑꯁꯤ ꯍꯥꯏꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯏꯜꯁꯤ ꯗ꯭ꯔꯨꯕꯥꯁꯥꯅꯤ ꯑꯗꯨꯕꯨꯗꯤ ꯕꯤꯗꯤꯌꯥ ꯃꯅꯥꯎꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯆꯦ ꯌꯥꯏ ꯆꯪꯂꯁꯤ ꯂꯥꯛꯑꯣ ꯊꯦꯡꯉꯦ ꯏꯜꯁꯤ ꯋꯥꯈꯜ ꯈꯜꯂꯝꯕꯗꯨ ꯇꯣꯛꯇꯨꯅ ꯑꯍꯣꯏ ꯆꯦ
Masin manau anido punna imungda sangki. Mapanda lehoriba hauriba upal wapal kaya leisu kaya duna machin manau gi mataubu yengza hauri. Asomda luhen notes kharan notebook amada masanna na semli andubu magi famungda hipliba Boris na laudana tumnaba torsi thenge tumlamo ai siloi laki tor larik fa bai koi di tumme sidori tumning bana ama sisu tumgre chammi mana hairi base James puni ngasai da sak toklaga ngha game sanaram laga tumba changkhrabani James ti adubu Boris ti phone yenglaga lehobani adugumna luhenso note semni haina lekhibani hoi asumna isi na Boris tumki luhendi semli bado thawai ta na semhauri